Manipuri Wari Pambi Channel tabiriba pumnamakpu amuhana taram noksari ngasisu mayamgi ngaihak pothanarbagidamak anauba horror story amakak uduna laksari. Horror story asigi maming Athengba Ahing. Horror story asigi writer Laisram Arun. Haujik taminarasi mayamgi ngaihak pothanarbagidamak uduna laksari ba anauba horror story Athengba Ahing. Rani Silchar College ta BSc 6th semester final year tamlibi mahiroi amani. Rani laik laisuda yamna sangkhonbi aduga masak matausu yamna fajabi lamchat bebhar fajabi laisabi amani. Makoigi hostel aduda laiminabi mamanabi singi manungda Rani na khwaidagi ing tappi ngasi faubada nupa nahagi wakal kaya laite adugumbagi wakal macet amata khande aduga Rani gi yamna luna tinajabi mamanabi maladi laik laisudi pai haibabu nupa naha koinaba khara langja kejabi nupi oina tawi mahakna mahaki khangna sanajaba mamanaba singe maraktagi Rani gidamakta nupa amatang semge haiduna kanna honai adubu Rani na sikhang khangduna mahaki mahi masin tambaloidribu faubadi nupa naha kanamataga khangnaroi haiduna kanna yade. Malana Rani da namit khudingi nupa ko inanaba yamna kanna taksalami aduga mahaki mamangge tauge matagum mahaki mobile phone aduda nupa nahaga wari saba nokpa kheba kaya mahakki mamangda tauramni aduga FB Instagram na singbada nupa naha singa SMS thanaduna matam lenbado Rani gi mangda hek ulamni adubu Rani na di karisu nasungbide malagi matau aduda Rani na igi masadi yade ko nupa na yamna tanay ko nupa yamna khangnay ko sangga yamna sawi ko haiduna karem narami. Malana Rani gi matau aduda khangni nang haiduna makoini faminaba matamda Malana Rani gi mobile phone ado lauduna mahaki su FB account ama hanglamni aduga profile picture da yamna sangkhonba Rani gi fajaba photo ama khanduna haplamni aduga mahaki khangna sanaba maruk mapang kaya amagi mingda hangba account sing aduda friend request thajinduna accept taurakpaga Rani gi masak aduda ngaujaba FB da ngauba mobile phone da matam punamakta time pass tauduna laiba nupa naha kayana Rani da makal mathel kayagi SMS khudaktagi thajinba haunaraklamni. Mobile ado Malana Rani da sinarduna sebe ma nangine mobile sida FB account ama hangbirabani nangbu nupa koyu kaiso haide adubune sumna mayamgi irang turang khara yengmadudi yaidana angaubi olanieba nangi damakta isorna tambiramba mahak adu tangdi masak khangeng khreda hairamaga malado nok tuna satkirami. Rani na malana magi FB account ama hangbiram libado accept tauningde adubu yamna reserve oibu man khrani khanduna accept faubudi taure adudagi Rani su mahaki pothaba matamda FB account aduda sangduna mangonda thajilakliba SMS amadi friend request mayamado yenglamni adubu kanamata mahakna reply taude kanamatagi friend request mahakna accept taude yengba tamak yengi matamado yamna saba kalengi matamni ahing tumbada fan ga thadrabadi tumba yade olang onsaw nabana. Rani hoigi hostel aduda junior satra sing kharasu study tour chanakhiba yaubuna hostel adusu mi khara hangba matamni. Rani ahing ado tumthaba yaramde mahangna hogatuna mobile phone aduda pungsing yengbada nongyai matung pung ani mukti taramle. Rani na tumthananaba kanna honai adubu tumthau haiba sungya yaramde sana sabane om khangdraduna Rani na ngaihak mahakki mobile ado lauthokduna FB sanglaga ipau khara yengi matam aduda
mangonda notification ama lakhi. Ranina notification ado hangdoktuna yenglabada asumna irakhi. Rani, ay nangbu thamoy sengna nungsi. Nahakti sargagi lairembigum nengthizai. Nahakpu urubada ay ngaure tasengna ay bunungsi amuktadi hairau. Rani masimbalda na pet tauraga ni video mate ama ngayak yengduna lay. Atopa notification ama amuk laklami. Rani na hangduna yengi. Aina serious oina haizaraga. Kariginang na tumin na reply amata supirak tribano. Nahak fate ko haiba message ado paraga Rani na. Kanano pano ni sibo. Yang kansida yamna serious oira maleda khanduna. Mahaki profile picture adu namduna profile adu yengi. Yengbada nupa da nupa manba aduga sawong sada mahaki ningtina laiteng liba dress umnamak aduga mahaki style aduga hek urubada Rani su mathamoida kaigumba ama hek fauki notification lama lai Rani na hangduna yengi. Rani ay nangbu thamoy sengna nungsi ayhak nahaki damak sibasu ngamgani aduga nahakpu ay nanungsi bagi damak nahakpu hatpasu ngamgani. Rani na kibu kijareda hoida ahing naga tumba yadabane masa khangna basunate hoida ngahak matam lenge khanduna Rani na hoi ay sunang bunungsi haina reply piki notification lai hangduna yengi fare nangna ay bunungsi hayakpa ay yamna haraure nasuyarabanina ay haujingmak nangina nakalaki anina nongalamday kung ahum taraklaba adudadi hoida haujikpu kanana nakadauribano khanduna hoi yaye haiduna reply piki reply hek piki baga mahaki thong aduda kakak thilakhi. Rani khangprek khangi karino lakula azala hoida oiramoida mahaki mamana bidum oiramni khanduna while folado thamlaga hamungdagi kumtharaga mala ngaikho thong hangdoke ko hairaga mahakna sangsinduna thong ado hangdo e dubu thonggi mapanda kanasu laiba ude khudakta Rani na thong ado amuk lonsilami aduga masada pakatpa amasu fauraklammi matamadumaktada mahaki fonda notification lai nangna thong hangdoklamlaga amuk sangkhribadi kaigino ay nakhoygi hostelgi ground mapanda laiba pothasang aduda laire madudagi Rani na khudakta mahaki mobile phone ado off tawsille aduga mahak tumthananaba honai mahaki mobile aduda atopa notification amasu lakhi. Rani khangprek khangthi masadisu mangana pikare haujikta switch off tawsinduna thamkhraba mobile adudagi kamdongna notification laktibano khanduna notification ado hangdoktuna pai maduda ani karigino nangna aingonda duk chauna minamliba nangna haujikta aibu nungsi hairakhi aduga aina mapandu thora u haibasu nangna hoi thorakke hairakhi aduga thoksu thorakti nahakti mobile phone off tawsinduna karigi thamlibano. Rani ado handakti taseng na masada kiba haibado faure khudakta mobile phone ado switch on tawduna mahakna SMS ta mahakki mamanabi manabu mahakki roomda lakanaba message hazilami matamadumaktada atopa notification amasu lakhi. Rani na hangdoktuna fai Rani nahak aigi oirabani nahak aibu nungsi hairkrabani aina haibasu nangna yagani haikrabani nahak kanamatagi oibu yaroi aigi oirabani hangna nahakki atopa namanabida karigi message tharibano karigumba nangna aigi nungsibabu manghanba tarabadi ayakna nahakki mafamda soidana sairak pigani. Message ado hek paba loibaga Rani na yamna pakhatna saubaga loinana mobile ado aimaida thugairamni machet tana kairaba mobile ado yenglaga Rani mahakki phamungda changduna phamlaga kaptuna laikhi matam adumaktada mahakki machet tana kairaba mobile phone adudagi voice message ama laklamni aduga hairakhi Rani karigino nangna nanggi wabu ngakriba nang aigi oirabani
ngasidagi aigi haibado oirabani se nangi esto yengbada nungaite atopa dress ama hongdoklaga khudakta nang mapanda thorau ai ngasaidagi gaiduna lairabani airaba mobile phone adudagi voice message ado ek hairakpa loibaga rani na litliba furit ado kanagumba amana lagthok pibagum tapna lagthokke tawraklamni rani na masado thangsaw sawbaga pakhatpaga ani pun khiduna paraprap chenthorokna mahaki thong manakta leplaga naha kanano nahan aibu karigino adugi amna ki halliba aina nangonda kari kai khi kanada kari lan khi haiduna lauraklamni takta amuksu kairaba mobile phone adudagi voice message sama lakhi rani nahak na nahakki wabu ngagtre aina nangbu soidana sairak pigani haibaga loinana mahaki kada thaliba blap ado amuk mam amuk ngan khap khap ablakhi rani masado kibana umang tare mahakna kanna lauge hek tarak pamikop magtada amuba nupa amagi mami oi sami oi sengna udaba mami amana makhutna mahaki ngaksam aduda kanna saplaklamni rani lauba ngamdre udaba kala saya aduna mahaki mangaksamda kanna sapaduda mahakna lauthokna naba nanthokna naba honarabasu upai laitana rani sorhon bawana khangai tanja aduda mapandagi mahaki thongado kak tilakhi madamadumaktada mahaki mangaksamda saplambado khangtha thadokhi aduga mahaki minmangda uramba kalasaya amuba mami sami mi amagi murti manba sakphamado kudakta mangki thongado sensinduna rani na hangdokhi mahaki mamanabi mala oiramki rani na kanna kapladuna mahaki mamanabi malada konsilami aduga wari singado rani na malagi ufanda liba horakke tawbada malana kudakta mahaki phamungdagi fi ama lauduna rani bu kupsin birami aduga yamna thuna mahaki kadamna salasi haiduna mahaki kadana lakminarami ahingado kapna nongan khiba khanghaudre nongalaba matungda rani na ahingadu da thokeba thodok adugi wari pumba mahaki mamanabi singda lirami mahaki mamanabi malana surani da mahaklan khre soi khre ngapiu matungda amuk hanna nahaki pamdaba thabak amata tawararoi hairakhi mahaki mamanabi malaga loina satuna rani na polista thokeba thodok adugi wari sing sapchana lirami aduga mahaki mobile da yaukhiba Victor kauba mangonda SMS kayarak ahing aduda tharakhiba profile picture ado maming taktuna polista thigalhalamni adubu polisna Victor kauba mangonda tharakhiba profile adugi karigumba langla langjil amatasu puthokpa ngamlamde polisna nahaki wakhaldagi thokhiba thodok oiramgani haiduna thodok adugi wari ado tension khi adubu asengba thokhiba rani gi mafamda thokhiba asengba thodok adugi wari adudi minamba natte maramaduna rani na khudakta mahaki college ki hostel ado thadokhi aduga 6th semester gi final exam thadribu fauba college adugi anakpa jaga amada mama mapaga punna bara lauduna laikhi aduga final exam ado maipakna thakhi haurangaidagi nupa nahagi wakhal kaya layraktaba rani ngasidi nupa haibado angkhi khre kanagumba amatada yum palaroi mahakna afaba mi ama oiduna laibak miyamgi afaba thabak tawduna punsi ado yum pandana kathoklage warip sakhi. You must die.